Ngarang dam phone kiba panangi pause dagi maroiba pau khara khangaseraga miyamna khudo tamjige ahan boina khongsa fawba train simenge consignment pusilakhrei Manipurda transportation ge lamda anabu khongthang ama oina khongsa railway station ahan boina simenge consignment thungloba haukibaga loinana Manipur gi chief minister Nongthomba Berena mahakki official social media da pot puba train Manipur gi khongsa fawba lakuna polamsing pusilapa hawbada apema phongdola duna Damdamna asigi chakko khongthanga anawba tangka amada sangba haure haire infrastructure semga sagapagi polam sing trenda Manipur gi khongsa fawba pusilapa ngamlapa asne lamdama asigi infrastructure gi lamda chakholakpada nattana sel thumgi fibam su hena phaga amba ngamlagani ahan boina cement sing good trenda khongsa railway station yawrakkibani khongsan fawba consignment gi polam singa si mai pangna pusilapa ngamnaba achobo thawdang lawkhiba Indian Railways maru oina Northern Railways NFR ge official kudimapu se minister na thagapa phongdol aduna official sing na pusek sen na thabak tawbadagi Manipur miyangi manglan maphong na bangamlakpani hairi consignment goods sing pusilapa ngamlakpa sinalamdama sige construction activity da hena phaga anduna thabak phangdriba na kaya da thabak pinabagi khudong saba amasu laklagani BJP lenga asina miyangi damak tawgani haba thabak pangthoknaba achepa phire amaga loni na thabak torakpadagi Ngashidi Manipur gi sakhot lamjengi khongje yangsen hanba ngamle hainasu chief minister Nongthomba Berena phongdorakli lona dukan sajilakpa IMC gi caretaker cooperator singamari lainade committee semlaga thijilagani Nutan Chandra Imphal municipal corporation gi manung samba punsi kaithel amadi ngari gari da anawa dukan sing construction tarakpa amadi naga nala mathakta second hand gi pojusilakli basi IMC gi caretaker cooperator singahiram amatada Mari Lainade, Hariba Taba Asi Pekalak pada mathau taba IMC dagi ayaba yaugina tawrambo oibana taba asigi matangda committee amma semlaga thijindina mathau taba thabak sing lakhalagani hana IMC gi caretaker cooperator gi wangangloi hijam Nutan Chandra na phongdokhre hiramasi ga mai lejina ngase IMC gi office da caretaker cooperator sing sinduna pangthopa paugi mefam amada Nutan Chandra na phongdokhibada IMC gi haujik lariba caretaker Cooperator sing asi komjali sing aniga sumna kunguma thoida matam loibadagi matam khara thabak tawba lebraba matung lengakna IMC gi thabak thoram sing asi yengchinaba caretaker oina haplakkibani adubu nangna hablap ka sai anirom faraba phawba lengangna anawba thabak tharma amata tawbagi ayaba pidri asiguma matam asida kanaguma khara na lona punchi kaithel amade ngari gari da nangna dukan sajilakpa amadi nagana la mathakta lairiba Parking area da second hand ge ponyon chilakpa asi yamna hakchin lawi loina asi ko mathaba asi kanago makara na caretaker cooperator singa manaraga tawbo oina urakli ba asi tawbiganu asi gumba lona tawram leiba thaba asi thingnaba caretaker cooperator singna su committee ama semdana thigappa hauragani lengang na su maru oina chief minister amadi mahoi minister na su hiramasi da meyeng changduna logi wangbada ayaba lawduna sagalakli ba amadi poyon chilakli ba asi takthukpi haiki West Bengal ge coastal area da Akanba Nonglei nungsit ka Loinana Nong Chukhre Bay of Bengal dagi haurakhiba cyclone remang ngarang Bangladesh amadi West Bengal ge coastal area da yaurakhibaga Loinana Akanba Nonglei nungsit yauba Nong Chukhre cyclone asi ngasi phawbada pungda kilometer 40 dagi mawdragi sangna taptharakle makhatana north east lom da changkhiba yana leiri haina India Meteorological Department gi maikei dagi thamlakle cyclone remena maram oiraga West Bengal ge samudra mapana leiba Mafam singda Nonglei nungsit yauna Akanba Nong Chukhijuna ama ata changna thoanki mioi ani leikhidabaga loinana kaya amana aso apanangki cyclone maram oiraga ngarang dagi thabak leblakkiba Kolkata Airport Authority ki thabak amung asidagi haukhre passenger service resume tawkhre cyclone remang gi sahu Manipur da su yaurakre ngarang state asigi tonga mafam singda Akanba Nong Chukhi makhatana lakadoriba nongmanini asida awang nongpake state pumbada Akanba Nong Churaba yai haina India Meteorological Center Imphaldagi khangalakdi amaromda cyclone remena maram oiraga Imphal International Airport ta lakadaba amadi chakhigadaba plane sing cancel tawkhre Imphaldagi Kolkata Silchar Agartala Shillong amadi Dibrugarh tamna chakadaba plane sing cancel tawkhre hairi Rishipria kangu jamna Italy gi Prime Minister amadi Pope Francis unakhre awaba taraba Manipur miyamgi akhanaba selgi package ama Pibi naba Rishipria na taksingkre Malem gi sangnari big climate amadi environmental activist Rishipria kangu jamna Italy gi Prime Minister Giorgia Meloni amadi Christian Lenin gi mako oiriba
Vatican-gi head Pope Francis unaduna Manipur-da thokliba irang asida awaba tarabasinggi akhanaba selgi package ama pibinaba taksingkhre hairi. Chero amana hai Recipia-gi Italy-gi khongsa asida Vatican-gi Pope Francis ko unaduna mahaki maikaidagi kukisingna maitaida lale hajirabadi irang asi athubada loisununa santi laina nungsi chanana ariba kukisingga laiminaba yagane haina paudangki. Italy amadi attai Europe America lebaksingda sumitop sangsilakpa thingba adugumna akhoi Manipur government na sumitop kya illegal oina India border lana sangsilakpa sing adu thingnaba hotnabani. Manipur da mitop kya logi wangbada sangsilaktuna umang paksana koktoktuna ngasidi mahusagi laijaramba khal kaya chachina akaiba oire selamba tural kya sengkhidre pat kya kaikre singsa kya maru kokre amadi miyo kya thangnaba ising phangdabagi awaba kya mayoknare haina su Pope Francis da paudam kyairi. Mahakna makha taaduna handang Manipur da Akanba len yawba Nonglei nungsina miyo kya leifam leitre maram sadana surakpa nongna maikai amaromda ising ijaw kya mayokna hali amadi maikai amadana sabagi sang hengalakpa na headway singdagi ngakthoknaba school college kaya suti thadokna khibana angangsing laik tamba phangdre haiba wafamsu Recipiana phongdoki. Mahakna makha taana Manipur da thokliba irang asi daramaga mari lenyade masidi anauba kuki kya Manipur da sangsilaktuna makoigi oiba anauba leba ama semgatnaba lona honarakpadagi thoalakpane masi pre-prane haina wari sanaba aduda Recipiana luchingba sing aduda phongdoki. Irang asina miyoi lising humdra hembagi mayum mai thabikre angang lising kuntra hena punsi mambagi pibamda leire amadi angang sahum hembana mama mapa kaina kre hana su paudamki. Maram aduna Manipur da community rebuilding taunaba humanitarian support oina $1 million chamagi package ama Recipia Foundation gi kutangna pibinaba wafam hawdokna khanganki. Prime Minister Zero Jila Meroni gi maikidigi wafam thabak to ontoknaba honage hana Recipia thajaba piraki. Hena laiba pambaidi mating asi launaba India lainga makoida chichi ama thabiraglagadi hena sawba mating piba yakane haina phongdoraki haina su pawa sina makhata na phongdorakli. Pope Francis na su Recipia da angamba support pigane amadi athubada Manipur da santi puraknaba kana hono haina su pauktak piraki. Recipia na su crime education crime finance amadi Palestine thokliba lana silohena bamalem goiba wafam kya su khanaki hairi. Nga farm leitabada farm lei haijinuna yamlaba senpham naukthoknaba honare. Kakching district ki manung sa malafu pa phumlen pa amadi khoidom lamjau hairiba pat ahum asida nga farm leitaba mafam chingda farm lei haijinuna society kharana lenga ki loisen kharaga manaraga yamlaba senpham ama laukthoknaba honare haina Semaijim Gram Panchayat level multi-purpose corporation ki president kondokja mani harna maral sirakdei hiramasiga mai lenina pangthokpa pawgi mifam amada marni harna makha taraduna National Cooperative Development Corporation NCDC na Manipur lenga ki Department of Cooperation and Registration of Cooperative Society ki khutangda state asi ki tampak ki district mari ki chakot thorangi thabaksing maru oina ngami singi damak lupa crore nifu rongi senpham ama lakhre hariba senpham asida Kakching district ki oina lupa crore manga rongi senpham thongi adubo district asi ki oina de society kungama panna napi amani tau hauraga nga farm leitaba lafupat khoidum lamjau amadi phumlen pata nga farm leire haijinduna kaithalakliba senpham asi laukthoknaba honare asumna NCDC na lamdama sigi ngami singe fanaba thadarakliba senpham asi department ki miyoi singa manaraga laukthoknaba honare ba se lenga ki mari leinaba singna miyeng sangbiu haiki.